ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯊꯪ ꯄꯥꯎꯊꯥꯡ ꯆꯠꯅꯈꯤ꯫ ꯑꯗꯨꯅ ꯍꯦꯛꯇ ꯋꯥꯐꯝ ꯑꯃꯕꯨ ꯃꯔꯤ ꯈꯪꯅꯔꯛꯏ꯫ ꯃꯁꯤ ꯍꯧꯅꯁꯥꯅꯤ, ꯃꯁꯤ ꯂꯣꯟꯆꯠꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠꯂꯩ ꯆꯦꯟꯈ꯭ꯔꯦ, ꯉꯁꯤ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯔꯩꯔꯛꯏ꯫ ꯃꯤ ꯑꯃꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯆꯥꯗꯣ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ, ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯨꯃꯤꯠꯂꯩꯅ ꯆꯦꯟꯕ ꯑꯁꯤꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯍꯦꯛ ꯂꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯆꯥꯏꯕꯤꯅ ꯍꯥꯏ, ꯅꯠꯇꯦ, ꯅꯨꯃꯤꯠꯂꯩꯅ ꯆꯦꯜꯂꯤꯕꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯔꯣ? ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ? ꯑꯩꯕꯨ ꯀꯥꯎꯔꯦ ꯇꯧꯔꯤꯁꯦ, ꯂꯩꯇꯣꯟꯗꯗꯤ ꯂꯩꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯣ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯫ ꯑꯣ ꯅꯤꯡꯊꯦꯝꯗꯅꯤ ꯍꯥꯏꯕ꯭ꯔꯥꯕ? ꯑꯁ ꯈꯪꯖ ꯂꯥꯛꯆꯗꯦꯍꯦ, ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯥ ꯑꯃꯨꯛ ꯆꯦꯜꯂꯦ, ꯍꯟꯗꯛꯀꯤ ꯑꯁꯤꯒ 2ꯔꯛ ꯁꯨꯔꯦ꯫ ꯑꯁꯦꯡꯕꯅꯤ, ꯍꯟꯗꯛ ꯅꯨꯃꯤꯠꯂꯩꯅ ꯆꯦꯟꯕꯁꯤꯅ 2ꯔꯛ ꯁꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯅ 2ꯔꯛ ꯁꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯔ ꯁꯤꯅꯤ꯫ ꯃꯁꯤꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ, ꯑꯁ ꯑꯩꯗꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗꯀꯣ, ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯩꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩ꯫ ꯉꯥꯏꯈꯣꯗ, ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯣꯏꯔꯣꯏꯑꯕ, ꯅꯨꯄꯥ ꯑꯃꯗ 2ꯔꯛ ꯁꯨꯅ ꯍꯦꯛꯇ ꯄꯪꯆꯦꯟꯗ ꯆꯦꯟꯁꯤꯟꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯀꯅꯥ ꯈꯪꯅꯤ, ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯗꯤ? ꯑꯩꯗꯤ ꯊꯥꯖꯗꯦ, ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯄꯟꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯝꯂꯅꯤ ꯅꯨꯃꯤꯠꯂꯩꯅ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯆꯦꯟꯈꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯅꯨꯃꯤꯠꯂꯩꯅ ꯃꯃꯥ ꯀꯕꯣꯛꯂꯩꯗ ꯍꯥꯏ, ꯏꯃꯥ, ꯄꯥꯝꯖꯅ ꯆꯦꯜꯂꯨꯔꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯄꯥꯝꯂꯕꯗꯤ ꯄꯥꯝꯃꯤ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯤ, ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯖꯔꯦ꯫ ꯆꯦꯜꯂꯗꯤ ꯆꯦꯜꯂꯦ, ꯃꯉꯣꯟꯗ ꯆꯦꯜꯂꯦ ꯌꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯀꯩꯁꯨ ꯍꯥꯏꯖꯗꯦ, ꯆꯦꯜꯂꯗꯤ ꯌꯥꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯁꯦ ꯆꯍꯤ ꯈꯔ ꯅꯧꯃꯜꯂꯤ, ꯅꯪ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯁꯤꯇꯅꯤ꯫ ꯏꯁ, ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯒ ꯇꯤꯟꯅꯕ ꯀꯨꯟꯗꯥ ꯂꯩꯅ ꯂꯨꯍꯣꯡꯈꯤꯕꯗꯣ ꯆꯍꯤ 1 ꯍꯦꯜꯂꯝꯃꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯏꯃꯥꯗꯤꯅꯦ, ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯃꯌꯨꯝꯗ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯁꯦ ꯈꯛ ꯄꯥꯝꯗꯦ꯫ ꯅꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯒ ꯑꯣꯏꯔꯦ, ꯏꯃꯥ ꯏꯀꯥꯏꯖꯩ꯫ ꯃꯤꯅ ꯑꯃꯨꯛꯅꯦ ꯋꯥ ꯉꯥꯡꯈꯤꯅꯤ꯫ ꯐꯔꯦ, ꯅꯐꯤ ꯀꯥꯏꯗꯣ ꯍꯣꯡꯗꯣꯛꯂꯣ꯫ ꯅꯨꯃꯤꯠꯂꯩꯅ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤ ꯆꯦꯟꯁꯨ ꯆꯦꯜꯂꯨꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯀꯕꯣꯛꯂꯩꯅ ꯀꯟꯅ ꯁꯥꯒꯠꯂꯛꯏ꯫ ꯅꯣꯡꯃꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯈꯝꯗꯧꯁꯦꯕ, ꯏꯃꯥꯗꯤ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯒ ꯎꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯤꯡꯂꯛꯏ꯫ ꯃꯈꯣꯏꯕꯨ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯁꯤꯔꯣ? ꯃꯁꯤꯗ ꯅꯨꯃꯤꯠꯂꯩꯅ ꯏꯇꯞ ꯇꯞꯅ, ꯏꯃꯥ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯅꯠꯇꯦ ꯏꯃꯥ꯫ ꯏꯃꯥꯅ ꯅꯆꯥꯏꯕꯨ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯂꯥꯏꯔ ꯅꯪꯂꯕ ꯏꯃꯨꯡ ꯑꯃ ꯑꯣꯏ, ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯄꯥꯛꯅ ꯑꯣꯏꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯀꯕꯣꯛꯂꯩꯅ ꯀꯔꯤꯁꯨ ꯋꯥꯈꯜꯗ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯁ, ꯅꯪꯒꯤꯗꯨꯕꯨ ꯋꯥꯔꯗ, ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ ꯅꯃꯥ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯄꯣꯛꯂꯒ ꯏꯆꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯄꯨ ꯇꯧꯕ ꯉꯝꯂꯣꯏ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯏꯆꯥꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯏꯃꯥꯅ ꯂꯣꯏꯅ ꯑꯑꯣꯡ ꯃꯑꯣꯡ ꯇꯝꯒꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯑꯍꯦꯟ ꯑꯔꯥꯛ ꯀꯔꯤꯁꯨ ꯍꯦꯛ ꯄꯥꯝꯖꯗꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯈꯣꯏꯅ ꯉꯝꯕꯒꯨꯝ ꯑꯎꯟꯄꯣꯠꯀꯤ ꯂꯝꯖꯦꯜꯗ ꯈꯨꯠꯆꯥꯎ ꯊꯥꯕꯁꯨ ꯅꯆꯥ ꯄꯥꯝꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯂꯩꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯆꯥꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯖꯩ꯫ ꯍꯦ, ꯃꯗꯨ ꯅꯪꯅ ꯈꯪꯎ ꯎ ꯍꯥꯏꯗꯦꯅꯦ꯫ ꯇꯧꯐꯝ ꯊꯣꯛꯄ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯕ ꯃꯑꯣꯡꯗ ꯅꯃꯥꯏꯅꯁꯨ ꯇꯧꯅꯤ꯫ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯁꯥꯔꯤ, ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗꯤ ꯏꯔꯩ ꯍꯦꯛ ꯂꯩꯇꯥꯖꯗꯦ꯫ ꯌꯥꯝꯅ ꯈꯟꯖꯤꯜꯂꯅꯨꯕ, ꯏꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯅꯤꯕꯅꯦ꯫ ꯃꯁꯤꯗ ꯅꯨꯃꯤꯠꯂꯩꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯨꯍꯣꯡꯉꯝꯗꯥꯏ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯕ
ꯃꯁꯤ ꯅꯁꯥ ꯄꯥꯝꯗꯦ ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯃꯨꯡ ꯑꯅꯤꯗ ꯑꯋꯥꯕ ꯑꯣꯏꯅꯤ ꯆꯨꯝꯃꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯃꯁꯤ ꯄꯥꯝꯗꯦ ꯃꯁꯤꯅ ꯇꯁꯦꯡꯅ ꯍꯦꯛ ꯌꯥꯅꯤꯡꯗꯦꯕ ꯑꯗꯨꯅꯤ ꯏꯃꯥ ꯃꯁꯤ ꯅꯁꯥꯁꯨ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕꯗꯨꯗꯪ ꯇꯧꯕꯅ ꯐꯩ ꯍꯣꯏꯗ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯍꯦꯛ ꯈꯪꯉꯤ ꯃꯈꯣꯏꯗꯒꯤꯅꯦ ꯀꯔꯤꯝꯇ ꯍꯦꯛꯇ ꯏꯃꯥꯅꯅꯦ ꯂꯧꯔꯣꯏ ꯅꯤꯔꯣꯏ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯏꯔꯟꯇꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯒꯅꯤꯌꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯪꯅꯦ ꯑꯃꯨꯛꯇ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯗꯣ ꯅꯨꯃꯤꯠ ꯑꯃꯗ ꯁꯤꯗ ꯂꯥꯛꯅꯕ ꯄꯥꯎ ꯆꯦꯜ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯏꯃꯥꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯏꯃꯥ ꯈꯔ ꯇꯞꯊꯕ ꯑꯃ ꯑꯃꯨꯛ ꯇꯞꯊꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯅꯣ ꯃꯈꯣꯏꯗꯣ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯃ ꯁꯥꯗ꯭ꯔꯤ ꯍꯥꯏ ꯌꯦꯔꯥ ꯃꯗꯨꯕꯨ ꯋꯥꯔꯗ ꯃꯈꯣꯏ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯖꯁꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯂꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯧꯗꯧꯔꯤꯕꯁꯤꯗꯤ ꯑꯩ ꯀꯧꯔꯣ ꯃꯈꯣꯏꯕꯨꯅꯦ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯄꯥꯎ ꯍꯥꯏꯔꯣ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯏꯆꯦ ꯀꯕꯣꯛ ꯂꯩꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯅꯤꯡꯊꯦꯝꯕꯨꯗꯤ ꯄꯥꯝꯖꯩꯗ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯗ ꯂꯥꯛꯄ ꯑꯩ ꯍꯥꯏꯐꯦꯠ ꯎꯈꯤ ꯁꯨꯛꯎ ꯎꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯂꯩꯅ ꯑꯃꯨꯛ ꯆꯦꯜꯂꯤꯕꯁꯤ ꯅꯤꯡꯊꯦꯝꯗ ꯑꯣꯏꯒꯅꯤ ꯑꯁꯤꯅꯤꯅꯦ ꯆꯥꯏꯕꯤꯅ ꯑꯃꯨꯛꯁꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤꯗ ꯉꯁꯤꯅꯦ ꯂꯩꯈꯥꯏ ꯑꯃ ꯍꯦꯛ ꯇꯥꯅꯕ ꯀꯣꯛ ꯃꯈꯣꯏꯗ ꯆꯠꯂꯒ ꯀꯅꯥꯗ ꯆꯦꯜꯂꯤꯅꯣ ꯍꯥꯏꯗꯅ ꯍꯪꯂꯨꯅꯤꯀꯣ ꯍꯩꯃ ꯑꯗꯨꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯍꯪꯂꯨꯆꯣꯅ ꯆꯥꯏꯕꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯇꯦꯊꯅ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ ꯇꯧꯕꯅꯤꯗ ꯑꯩ ꯈꯪꯕꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯏꯆꯦ ꯀꯕꯣꯛ ꯂꯩꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯀꯩꯅꯣꯝ ꯇꯧꯏ ꯃꯍꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯃꯍꯥꯛꯅ ꯃꯆꯥ ꯑꯍꯜ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗꯅ ꯊꯝꯂꯤꯕꯁꯦ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨ ꯍꯥꯏꯔꯒ ꯉꯥꯏꯈꯣꯅꯦ ꯅꯨꯃꯤꯠꯂꯩꯅ ꯑꯍꯥꯟꯕ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯣ ꯆꯍꯤ 1-2ꯗꯤ ꯁꯨꯔꯝꯂꯅꯤꯗ ꯐꯅ ꯀꯨꯏꯔꯦꯕ ꯀꯨꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯝꯂꯅꯤ ꯃꯇꯝꯗꯨꯗ ꯅꯨꯃꯤꯠ ꯂꯩꯅ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥꯃꯨꯛ ꯂꯩꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯈꯤ ꯍꯥꯏꯅ ꯑꯩꯅ ꯄꯥꯎ ꯇꯥꯈꯤꯌꯦ ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯃꯌꯥꯝꯅ ꯁꯨꯝꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯍꯜꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯁꯥꯕꯤꯅ ꯆꯦꯜꯂꯨꯔꯒ ꯃꯄꯥꯝꯗ ꯀꯨꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯄꯥꯝꯖꯗꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯦꯞꯊꯣꯛꯅꯤꯡꯕ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏꯁꯨ ꯏꯕꯦꯝꯃꯅ ꯄꯥꯝꯂꯤꯕꯗꯨꯒꯨꯝꯅ ꯄꯥꯝꯖꯩ ꯑꯃꯔꯣꯝꯗ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯂꯨꯔꯤꯕꯅꯤꯗꯣ ꯐꯩꯅ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯁꯤꯅ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯀꯕꯣꯛ ꯂꯩ ꯍꯦꯟꯅ ꯍꯔꯥꯎꯖꯅ ꯑꯗꯨꯅꯤ ꯇꯥꯇꯥ ꯊꯤꯟꯊꯥꯕꯗ ꯑꯐꯕ ꯊꯕꯛ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕꯗ ꯇꯧꯅꯕ ꯇꯧꯔꯁꯤ ꯐꯔꯦ ꯇꯧꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯏꯕꯦꯝꯃꯅ ꯄꯥꯝꯖꯕ ꯅꯨꯃꯤꯠ ꯊꯕꯥꯟꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏ ꯈꯟꯅꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯍꯥꯏꯅꯈ꯭ꯔꯕ ꯋꯥ ꯉꯥꯛꯇꯅꯤ ꯀꯕꯣꯛ ꯂꯩꯁꯨ ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯍꯥꯏꯖꯩ ꯍꯧꯖꯤꯛ ꯐꯩꯔꯦꯟ ꯄꯥꯟꯈꯠꯂꯛꯂꯦ ꯄꯣꯏꯅꯨꯁꯤꯃꯗꯤ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯊꯥ ꯇꯣꯛꯂꯦ ꯂꯝꯇꯥꯁꯤꯃꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯍꯣꯡꯅꯤꯡꯂꯤꯕꯁꯤꯒ ꯑꯅꯛꯄꯗ ꯑꯐꯕ ꯅꯨꯃꯤꯠꯄꯨ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯐꯩꯔꯦꯟ ꯊꯥꯁꯤꯃꯗꯤ ꯍꯦꯛꯇ ꯁꯤꯟꯖꯤꯟꯕꯁꯤꯁꯨ ꯏꯃꯨꯡ ꯑꯅꯤꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯏꯔꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯥ ꯈꯔ ꯋꯥꯠꯂꯕꯁꯨ ꯀꯥꯂꯦꯟꯗ ꯂꯦꯞꯂꯁꯤ ꯀꯕꯣꯛ ꯂꯩ ꯑꯃꯨꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯇꯧꯗ꯭ꯔꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯣꯏ ꯇꯥꯗ ꯀꯥꯂꯦꯟꯗ ꯑꯣꯏꯅ ꯏꯆꯥ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯁꯤ ꯂꯦꯞꯂꯁꯤ ꯐꯔꯦ ꯀꯥꯂꯦꯟꯒꯤ ꯀꯌꯥꯅꯤ ꯄꯥꯟꯕ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯇꯧꯕꯅ ꯐꯕ ꯑꯐ ꯐꯠꯇ ꯌꯦꯡꯕꯗꯨꯅ ꯅꯣꯡꯃ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ ꯍꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯂꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯑꯍꯜ ꯃꯁꯦꯜ ꯆꯥꯎꯔꯥꯛꯅ ꯑꯁꯨꯝꯅ ꯂꯦꯞꯅꯈꯤ ꯃꯁꯤ ꯅꯨꯃꯤꯠꯂꯩꯅ ꯆꯦꯟꯈꯤꯕ ꯊꯥ 5-6 ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯦꯞꯅꯈꯤꯕ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯂꯦꯞꯅꯈꯤꯕ ꯂꯨꯍꯣꯡꯕꯗꯨ ꯌꯩꯊꯣꯛꯈ꯭ꯔꯦ ꯁꯤꯅꯤꯅꯦ ꯌꯩꯊꯣꯛꯈ꯭रे ꯀꯩꯅꯣ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯂꯝꯂꯅꯤꯗꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯀꯥꯂꯦꯟꯗ ꯍꯥꯏꯅꯕ ꯋꯥꯅꯤ ꯍꯧꯖꯤꯛꯅ ꯊꯋꯥꯟ ꯆꯍꯤ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯤ ꯀꯩꯅꯣ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯊꯦꯛꯇꯨꯅ ꯍꯣꯏꯅꯦ ꯍꯦꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯈꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯏꯆꯦ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯨꯅ ꯂꯨꯍꯣꯡꯅꯤꯅ ꯍꯥꯏꯔꯒ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯌꯩꯊꯣꯛꯇꯨꯅ ꯊꯝꯕ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕ
ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯛꯇ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯄꯨꯔꯥꯟ ꯐꯥꯛꯇꯨꯅ ꯅꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯋꯥꯔꯤꯗ ꯅꯩꯅꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ? ꯃꯗꯨ ꯃꯈꯣꯏ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯂꯩꯅ ꯉꯔꯥꯡ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨꯔꯥ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯔꯨꯕꯤꯁꯨ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯂꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯪꯉꯤ, ꯀꯩꯅꯣ ꯂꯝꯕꯤ ꯃꯇꯥꯏꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯣꯛꯀ ꯁꯨꯡꯁꯤꯟꯅꯔꯝꯂꯤꯕꯁꯤꯕꯣ? ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯃꯥꯜꯂꯤꯀꯣ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ? ꯁꯛꯍꯦꯟꯕꯤꯅ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯃꯤꯠꯂꯩꯗꯣ ꯉꯔꯥꯡ ꯑꯃꯨꯛ ꯆꯦꯜꯂꯤꯗꯅ, ꯃꯗꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯤꯔꯥ ꯁꯤꯅꯤꯗ꯫ ꯆꯥꯏꯕꯤꯅ ꯑꯃꯨꯛ, ꯅꯠꯇꯦ ꯅꯪꯕꯨ ꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯩ ꯀꯔꯤꯝ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯁꯨꯝ ꯆꯦꯟꯁꯤꯜꯂꯤꯕꯣꯏ ꯅꯤꯡꯕ꯫ ꯑꯩꯗꯤ ꯃꯥꯟꯗꯦ, ꯃꯗꯨ ꯃꯥꯟꯗꯦꯕ, ꯃꯗꯨ ꯈꯛ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ, ꯑꯣꯏꯅꯤꯗ, ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯣꯏꯔꯣꯏꯑꯕ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯅꯩ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯥꯂꯦꯟ ꯊꯥꯗ ꯂꯨꯍꯣꯡꯅꯦꯅ ꯂꯦꯞꯅꯈꯤꯕꯗꯨꯅ ꯑꯗꯨꯝ ꯌꯩꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ꯫ ꯁꯤꯗ ꯀꯃꯥꯏꯅ ꯊꯥꯖꯕ? ꯃꯁꯤꯗ ꯑꯔꯨꯕꯤꯅ, ꯃꯃꯥꯡ ꯆꯍꯤꯒꯤ ꯀꯥꯂꯦꯟ ꯊꯥꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯅꯨꯃꯤꯠꯂꯩꯒꯤ ꯂꯦꯞꯅꯈ꯭ꯔꯒ ꯂꯨꯍꯣꯡꯈꯤꯗꯕꯒꯤ ꯃꯔꯝꯗꯣ ꯅꯈꯣꯏ ꯈꯪꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦ꯫ ꯁꯛꯍꯦꯟꯕꯤꯅꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯈꯪꯗꯦ, ꯃꯗꯨꯁꯨ ꯃꯔꯨꯅꯤ꯫ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯅ ꯀꯟꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯁꯤꯅꯤ? ꯅꯠꯇꯦ, ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯅꯪ ꯈꯪꯂꯕꯗꯤ ꯍꯥꯏꯌꯨ ꯀꯩꯅꯣ? ꯑꯔꯨꯕꯤ ꯃꯥꯗꯤ ꯈꯪꯉꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯃꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤꯃ ꯍꯪꯂꯤ꯫ ꯀꯥꯂꯦꯟ ꯊꯥꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯕꯣꯛꯂꯩ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯅꯕ ꯈꯥꯝꯖꯤꯟꯅꯕ, ꯑꯗꯒꯤ ꯑꯃꯨꯛ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯅꯕ ꯑꯎꯟꯄꯣꯠ ꯀꯔꯤ ꯀꯔꯤ ꯂꯥꯡꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯅꯦ ꯇꯥꯅ ꯂꯩꯖꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯟꯅ ꯃꯍꯥꯛꯅ ꯂꯥꯡꯂꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯔꯥꯡ ꯂꯥꯡꯕꯗꯨ ꯆꯞ ꯂꯦꯞꯂꯦ, ꯇꯣꯛꯂꯦ꯫ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯕꯣꯛꯂꯩ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯅꯨꯃꯤꯠꯂꯩꯅ ꯃꯃꯥꯗ ꯍꯥꯏ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ꯫ ꯁꯤꯗ ꯁꯨꯝ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯂꯩꯇꯦ, ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯤ, ꯂꯥꯛꯂꯤꯕ ꯀꯥꯂꯦꯟ ꯊꯥꯁꯤꯗ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯅꯤꯗꯅ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯖꯕ꯫ ꯑꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯊꯨꯅ ꯂꯨꯍꯣꯡꯅꯤꯡꯕ, ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩ ꯎꯄꯥꯏ ꯂꯩꯔꯤꯒꯦ? ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯛ ꯈꯟꯗꯣꯛꯂꯣ, ꯍꯌꯦꯡ ꯌꯥꯔꯀꯥꯟꯗ ꯂꯨꯍꯣꯡꯉꯤ꯫ ꯁꯤꯕꯨ ꯊꯑꯣꯏꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯦꯕ, ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ? ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯁꯤꯃꯇꯪ ꯂꯣꯏꯊꯣꯛꯂꯒ ꯅꯦꯅꯥ ꯇꯥꯅ ꯂꯩꯒꯦꯅ ꯈꯟꯕꯅꯦꯕ, ꯑꯣꯟꯊꯣꯛꯄꯅꯤ ꯑꯩ꯫ ꯁꯤꯕꯨ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕ꯭ꯔꯣ? ꯏꯃꯥ ꯅꯪꯁꯤꯗꯤ, ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯆꯥꯏꯕꯨ ꯌꯨꯝꯁꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯍꯟꯅꯤꯡꯗꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯀꯔꯤ ꯈꯪꯉꯦ? ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯃꯥꯟ ꯇꯥꯕ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯩꯊꯣꯛꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯑꯔꯨꯕꯤꯅ ꯃꯆꯦ ꯀꯕꯣꯛꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯋꯥ ꯍꯪꯉꯤ, ꯏꯆꯦ ꯀꯝꯗꯧꯋꯦꯕ? ꯀꯔꯤ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯅꯣ? ꯍꯣ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨ ꯂꯩꯇ꯭ꯔꯦꯌꯦ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟ ꯊꯥꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯁꯥꯒꯩꯒꯤ ꯑꯍꯜꯗꯨꯃ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯆꯍꯤ ꯑꯃꯗꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯌꯩꯊꯣꯛꯂꯁꯤꯗꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯅ ꯌꯩꯊꯣꯛꯄ ꯇꯥꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯅꯗꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜꯕꯨ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯌꯨꯝꯗ ꯊꯝꯅꯤꯡꯗꯕ, ꯑꯗꯨꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯈꯔ ꯊꯨꯅ ꯍꯦꯛ ꯃꯥꯕꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯕꯅꯦ, ꯌꯥꯗ꯭ꯔꯦ꯫ ꯍꯣ ꯏꯆꯦ, ꯏꯆꯥ ꯅꯨꯃꯤꯠꯂꯩꯅ ꯁꯤꯗ ꯈꯔ ꯀꯨꯏꯅ ꯍꯦꯛ ꯂꯩꯖꯧ ꯍꯥꯏꯗꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯖꯈꯤꯁꯅꯨ ꯀꯩꯅꯣ ꯈꯔꯒ, ꯆꯍꯤꯁꯨ ꯑꯉꯥꯡ ꯈꯔꯗ ꯑꯣꯏꯔꯦ꯫ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯔꯨꯕꯤ꯫ ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ, ꯑꯗꯨꯕꯨ ꯃꯤ ꯁꯤꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯆꯍꯤ ꯑꯃꯕꯨ ꯀꯩꯅꯣꯗ, ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯅꯣ ꯈꯪꯍꯧꯔꯣꯏ, ꯁꯠ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠꯂꯩꯒꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯈꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯔꯨꯕꯤꯅ ꯃꯈꯣꯏꯗꯒꯤ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤ꯫ ꯆꯥꯏꯕꯤꯅ ꯍꯥꯏꯖꯩ, ꯑꯣ, ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯤ ꯁꯤꯕꯒꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯈꯤꯕ ꯑꯣꯏꯔꯦ꯫ ꯃꯥꯅꯤ, ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯐꯥꯈꯤꯕꯁꯦ ꯊꯥ 4-5ꯗꯤ ꯍꯦꯟꯈ꯭ꯔꯦꯅꯦ꯫ ꯑꯧ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯌꯥꯔꯦꯕ꯫ ꯌꯥꯔꯕ ꯖꯥꯠ꯫ ꯑꯗꯨꯗ ꯅꯨꯃꯤꯠꯂꯩꯅ ꯑꯃꯨꯛ ꯉꯔꯥꯡ ꯆꯦꯜꯂꯦ ꯀꯥꯏꯅ ꯇꯧꯕꯁꯤꯗ ꯀꯅꯥꯗꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯪꯅꯤꯡꯂꯛꯂꯕ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯁꯦ꯫
ꯅꯨꯃꯤꯠ ꯂꯩꯁꯤ ꯀꯩꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯇꯧꯕꯁꯤꯗ ꯀꯌꯥꯗꯤ ꯊꯥꯖꯔꯨꯗꯦ ꯑꯩ ꯍꯣ ꯍꯧꯖꯤꯛꯇꯤ ꯑꯅꯤꯔꯛ ꯆꯦꯜꯂꯁꯤꯗꯤ ꯑꯔꯨꯕꯤꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯅꯤꯗ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯤꯕ ꯑꯣꯏꯔꯤꯅꯤ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯅꯕ ꯍꯣ ꯃꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯋꯥꯐꯝꯗꯨꯃꯗꯤ ꯈꯪꯅꯤꯡꯉꯤꯗꯅ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯔꯨꯕꯤꯌꯥ ꯅꯪꯅ ꯈꯔ ꯏꯆꯦ ꯀꯕꯣꯛꯂꯩꯒ ꯀꯧꯅꯕ ꯃꯈꯣꯏꯗ ꯈꯔ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯅꯪ ꯑꯃꯨꯛꯇ ꯃꯈꯣꯏꯗ ꯆꯠꯂꯒ ꯋꯥꯐꯝ ꯑꯁꯦ ꯂꯩꯈꯥꯏ ꯇꯥꯔꯛꯎꯗꯅ ꯍꯥ ꯑꯩꯕꯨ ꯅꯪꯅ ꯈꯔ ꯀꯧꯅ ꯉꯥꯡꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯁ ꯃꯔꯥꯡ ꯇꯧꯅꯔꯝꯒꯅꯤꯅꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯪꯍꯧꯕꯅ ꯐꯅꯤꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯠꯂꯣ ꯑꯃꯨꯛ ꯆꯥꯕ ꯂꯥꯛꯂꯨꯕꯩ ꯍꯥꯏꯗꯅ ꯈꯟꯈꯤꯅꯤ ꯍꯌꯦꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯅꯤꯕ ꯀꯨꯏꯗꯕꯤ ꯐꯠ ꯍꯦꯛꯇ ꯍꯪꯂꯛꯑꯣ ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯔꯝꯒꯦꯕ ꯁꯒꯦꯟꯕꯤ ꯃꯥꯁꯨ ꯍꯩꯖꯤꯜꯂꯛꯏ ꯁꯨꯝꯗꯧꯕꯅ ꯐꯅꯤ ꯑꯔꯨꯕꯤ ꯅꯪ ꯐꯠ ꯍꯪꯂꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯂꯒꯦ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨ ꯆꯦꯜꯂꯤꯔꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯜꯂꯤꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯒ ꯆꯦꯜꯂꯝꯕ ꯑꯣꯏꯔꯕꯗꯤ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯊꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯩ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯊꯧ ꯁꯨꯅꯤꯡꯉꯥꯏ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯕ ꯃꯤꯑꯣꯏ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯇꯥꯔꯦ ꯊꯑꯣꯏꯅ ꯃꯤꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯩ ꯋꯥ ꯉꯥꯡꯅꯩ ꯃꯁꯤ ꯇꯧꯕꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕ ꯊꯑꯣꯏꯅ ꯃꯇꯝ ꯃꯥꯡꯊꯣꯛꯅꯔꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯣꯏꯔꯞꯅ ꯆꯥꯏꯕꯤꯅ ꯁꯤ ꯆꯪꯉꯣ ꯌꯥꯔꯦ ꯐꯠ ꯆꯪꯂꯒ ꯁꯠ ꯍꯪꯂꯛꯎ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯝꯒꯦꯕ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯩ ꯅꯈꯣꯏ ꯀꯅꯥꯒꯅꯣꯝ ꯆꯪꯃꯤꯟꯅꯁꯤꯃꯤ ꯅꯪ ꯑꯗꯨꯝ ꯆꯪꯉꯨꯔꯣ ꯌꯥꯔꯦꯕ ꯁꯤ ꯆꯪꯉꯣ ꯌꯥꯔꯦ ꯆꯪꯉꯨꯁꯤ ꯁꯛꯌꯦꯟꯕꯤ ꯂꯥꯎꯗ ꯏꯊꯟꯇ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯌꯥꯔꯦ ꯐꯠ ꯆꯪꯂꯒ ꯐꯠ ꯊꯣꯛꯂꯛꯑꯣ ꯑꯔꯨꯕꯤ ꯅꯝꯗꯅ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯤ ꯃꯁꯥꯗ ꯍꯩꯅꯕ ꯀꯌꯥ ꯐꯥꯎꯗꯦ ꯌꯦꯡꯕꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯎ ꯍꯩꯗꯣꯛꯄ ꯑꯍꯜ ꯃꯈꯣꯏ 3 ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡ ꯃꯌꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯊꯥꯔꯛꯏ ꯍꯦ ꯇꯧꯒꯗꯕ ꯅꯊꯧ ꯇꯧ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯀꯅꯥ ꯂꯩꯊꯣꯛ ꯍꯥꯏꯕꯒꯦ ꯅꯊꯧ ꯇꯧ ꯉꯁꯤꯗꯤꯅꯦ ꯃꯤ ꯍꯥꯠꯀꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯆꯥ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯂꯥꯛꯈꯤꯁꯅꯨꯃ ꯊꯤꯛ ꯇꯧꯒꯦ ꯍꯩꯕꯨ ꯍꯦꯛꯇ ꯃꯍꯥꯛꯅ ꯌꯣꯟꯕ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯅꯤꯕ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯗꯅ ꯅꯆꯤꯟꯗꯣ ꯈꯨꯝꯅꯨ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯊꯧ ꯇꯧ ꯇꯨꯃꯤꯟꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤꯕꯅꯤ ꯀꯕꯣꯛꯂꯩ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯀꯤꯖꯔꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯃꯊꯧ ꯇꯧꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯆꯤꯜ ꯑꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯆꯥ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯩꯕꯨ ꯍꯦꯛꯇ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯃꯥꯅꯦ ꯃꯥ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯁꯅꯣꯕ ꯑꯔꯨꯕꯤ ꯇꯁꯦꯡꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯧꯇꯛ ꯑꯃ ꯆꯥꯔꯦ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯑꯔꯨꯕꯤꯌꯥ ꯅꯪ ꯂꯥꯛꯏꯔꯣ ꯏꯆꯦ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯊꯥꯡ ꯀꯗꯥꯏ ꯌꯣꯜꯂꯤ ꯍꯧꯖꯤꯛꯄꯨ ꯀꯩꯊꯦꯜꯗ ꯊꯥꯡꯒ ꯌꯣꯜꯂꯝꯒꯗ꯭ꯔꯣ ꯊꯣꯛꯑꯝꯃꯗ꯭ꯔꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯛꯅ ꯀꯩꯅꯣ ꯏꯆꯦ ꯊꯥꯡ ꯍꯥꯏꯗꯤ ꯊꯥꯡ ꯂꯩꯒꯦ ꯊꯥꯡ ꯃꯌꯥ ꯑꯊꯧꯕ ꯑꯃ ꯂꯩꯒꯦ ꯑꯩ ꯑꯗꯨꯒ ꯃꯤ ꯍꯥꯠꯀꯦ ꯉꯛꯅ ꯍꯥ ꯀꯔꯤꯒꯤ ꯀꯅꯥ ꯍꯥꯠꯇꯣꯏꯕ ꯏꯆꯦ ꯑꯩꯕꯨꯅꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯕ ꯏꯆꯥ ꯂꯩꯔꯤꯌꯦ ꯃꯥ ꯍꯥꯠꯀꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠꯂꯩ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣ ꯆꯦꯟꯈ꯭ꯔꯦꯗꯅ ꯃꯥ ꯌꯥꯝ ꯆꯦꯟꯅꯤꯡꯉ ꯃꯥꯜꯂꯦ ꯆꯦꯟꯈ꯭ꯔꯦꯕ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯕꯨ ꯅꯤꯡꯊꯦꯝꯗ ꯑꯣꯏꯔꯕ꯭ꯔꯣ ꯑꯣ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯅꯠꯇꯦ ꯍꯥ ꯅꯤꯡꯊꯦꯝ ꯅꯠꯇꯦꯕ ꯀꯌꯥꯗ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯔꯣꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯁꯤꯕꯒꯤ ꯇꯉꯥꯏ ꯐꯗꯗꯅ ꯆꯍꯤ ꯑꯃ ꯌꯩꯊꯣꯛꯇꯨꯅ ꯗꯨꯛ ꯂꯩꯕꯅꯤ ꯆꯍꯤꯁꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯂꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯕ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯒꯤ ꯃꯃꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯔꯨꯕꯤ ꯑꯩ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦꯕ ꯑꯔꯨꯕꯤꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯕꯛꯀꯤ ꯍꯥꯏꯗꯨꯅꯤ ꯗꯩꯁꯦ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ ꯑꯣ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗꯅꯦ ꯑꯩꯅ ꯊꯥꯡ ꯍꯦꯛꯇ ꯆꯤꯡꯒꯦ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯣꯏꯔꯦ ꯃꯤꯅ ꯍꯥꯏꯔꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯔꯅꯤꯕ ꯑꯩꯕꯨ ꯎꯕꯗ ꯃꯤꯅ ꯇꯤꯟ ꯁꯤꯠꯅꯔꯅꯤ ꯑꯗꯨ ꯌꯧꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯆꯦ ꯁꯤꯕꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕ ꯃꯑꯣꯡꯂꯣ ꯑꯅꯤꯔꯛ ꯆꯦꯜꯂꯨꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯀꯔꯤꯗ ꯐꯖꯒꯦ ꯃꯁꯤꯒꯤ ꯃꯤꯡꯊꯣꯜ ꯑꯁꯦ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯂ ꯃꯥꯜꯂꯦ ꯃꯃꯥ ꯑꯩꯕꯨ ꯌꯣꯟꯕ ꯃꯥꯅꯦ ꯃꯥ ꯂꯥꯛꯈꯤꯁꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯊꯥꯡ ꯂꯩꯕ ꯆꯠꯀꯦ ꯑꯁ ꯏꯆꯦ ꯁꯤꯃ ꯍꯧꯅꯗꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒꯤꯅꯤ ꯐꯔꯦ ꯏꯆꯦ
ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯄ꯭ꯔꯞ ꯊꯣꯛꯏ ꯀꯕꯣꯛ ꯂꯩꯅ ꯏꯁꯧ ꯂꯥꯡꯍꯧꯔꯤ ꯁꯤꯔ ꯐꯥꯎꯕ ꯃꯔꯨꯅ ꯌꯨꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛꯅꯤ ꯑꯣꯏꯗꯧꯔꯤꯕ ꯐꯠꯇꯦꯗ ꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯅ ꯋꯥꯈꯜ ꯇꯥꯕꯣꯏ ꯍꯥꯏꯅ ꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦꯃꯤ ꯐꯠꯇꯦꯗ ꯁꯛꯍꯦꯟꯕꯤꯅ ꯑꯔꯨꯕꯤ ꯊꯣꯛꯂꯛꯄꯗꯨꯗ ꯑꯔꯨꯕꯤ ꯊꯣꯛꯂꯛꯏ ꯆꯥꯏꯕꯤꯅ ꯍꯪꯉꯤ ꯀꯩ ꯍꯥꯏꯔꯛꯑꯦ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗꯅ ꯍꯥꯏꯔꯛꯄ꯭ꯔꯅꯤ ꯑꯔꯨꯕꯤꯅ ꯄꯥꯎ ꯇꯝꯃꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯣꯏꯕꯤ ꯏꯆꯦ ꯀꯕꯣꯛ ꯂꯩꯗꯣ ꯁꯥꯎꯕꯗ ꯂꯣꯏꯍꯧꯔꯦ ꯃꯆꯥꯅꯨꯄꯤꯗꯨ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯍꯥꯠꯀꯅꯤ ꯃꯥꯕꯨ ꯍꯥꯠꯅꯕ ꯊꯥꯡ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯅꯤ ꯀꯥꯏꯅ ꯍꯥꯏꯍꯧꯔꯤ ꯑꯁꯦꯡꯕꯩ ꯍꯥꯏꯁꯤꯕꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯍꯧꯔꯦꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦꯗꯅ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗ ꯆꯦꯟꯕ ꯑꯣꯏꯔꯝꯃꯣꯏꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯆꯥꯏꯕꯤꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯏꯁ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯅꯦꯃꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤꯃ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯑꯩꯅ ꯁꯨꯝ ꯏꯁ ꯀꯔꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯃꯤꯋꯥ ꯉꯥꯡꯕ ꯍꯧꯅꯗꯦ ꯆꯥꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯗꯩꯗꯤ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯔꯛ ꯆꯦꯜꯂꯨꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯤꯋꯥ ꯉꯥꯡꯊꯔꯛꯄꯗꯣ ꯅꯈꯣꯏ ꯇꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯖꯔꯣ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯔꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯟꯅꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯂꯩꯅ ꯉꯔꯥꯡ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯅꯠꯂꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯇꯦ ꯍꯦꯟꯅ ꯂꯥꯡꯈꯠꯂꯤ ꯃꯆꯥꯅꯨꯄꯤ ꯅꯨꯃꯤꯠ ꯂꯩꯕꯨ ꯎꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯉꯥꯡꯅꯤꯡꯗꯨꯅꯇ ꯂꯩꯔꯦ ꯃꯥꯅ ꯁꯥꯎꯅ ꯍꯥꯏ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯂꯥꯎ ꯆꯥꯛꯈꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯀꯣꯟ ꯑꯃꯥꯡ ꯃꯌꯥꯝꯁꯦ ꯄ꯭ꯔꯞ ꯐꯦꯡꯉꯨ ꯂꯥꯎ ꯍꯩ ꯇꯧꯁꯤꯟꯅꯔꯒ ꯂꯩꯅꯨ ꯌꯦꯡꯅꯤꯡꯗꯦꯕ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯣꯟꯁꯤꯟꯅꯔꯤꯕꯅꯣ ꯍꯥ ꯅꯃꯥꯏ ꯃꯄꯥꯟꯒꯤꯕꯗꯨꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯄ꯭ꯔꯞ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯍꯥꯏ ꯏꯃꯥ ꯁꯤꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯩ ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯗꯣꯏꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯑꯝꯇ ꯅꯪꯅ ꯇꯧꯕ ꯌꯥꯔꯣꯏ ꯁꯤ ꯅꯆꯦ ꯂꯝꯀꯦꯠꯄꯤ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛ ꯑꯃ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯃꯍꯥꯛ ꯄꯦꯜꯂꯝꯂꯅꯤꯕ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯕꯨ ꯎꯕꯗ ꯃꯤꯅ ꯇꯤꯟꯁꯤꯠꯅꯔꯦ ꯁꯤꯔꯣ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯍꯩ ꯅꯪꯇ ꯁꯤꯒꯤꯒ ꯁꯤꯖꯈ꯭ꯔꯣꯅꯤꯍꯦ ꯅꯪꯅ ꯍꯤꯡꯂꯒ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯆꯩ ꯉꯥꯡꯂꯤ ꯅꯨꯃꯤꯠ ꯂꯩꯅ ꯇꯞꯅ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯟꯕ ꯁꯤꯕꯨ ꯂꯥꯜꯂꯦꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯋꯥꯔꯣ ꯂꯝꯀꯦꯠꯄꯤ ꯅꯇꯥ ꯇꯧꯁꯤꯟꯅꯅꯨ ꯅꯪꯕꯨ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯛꯄꯒꯤ ꯃꯍꯩꯅꯦꯕ ꯃꯁꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯟꯒꯦ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ ꯅꯀꯣꯛ ꯌꯥꯎꯗꯕ ꯅꯪꯗꯤ ꯅꯊꯤꯕꯣꯡꯒ ꯑꯃꯠꯇ ꯍꯦꯛ ꯆꯥꯔꯨꯅꯨ ꯅꯪꯉꯣꯟꯗꯒꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯕ ꯄꯥꯝꯃꯨꯏ ꯅꯪꯉꯣꯟꯗ ꯄꯤꯖꯒꯗꯕꯒꯤ ꯁꯔꯨꯛ ꯈꯣꯡꯕꯥꯜꯗ ꯑꯣꯏꯅ ꯂꯪꯊꯣꯛꯈꯤꯒꯦ ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ ꯅꯪꯒꯨꯝꯕ ꯏꯆꯥ ꯑꯩ ꯄꯣꯛꯇꯦ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯅꯪꯕꯨ ꯎꯕꯗ ꯃꯤꯅ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨꯔꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯤꯕꯁꯦ ꯃꯤꯡꯊꯣꯜ ꯑꯁꯤ ꯅꯪ ꯌꯥꯝ ꯂꯦꯝꯖꯔꯦ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯕ ꯅꯪ ꯏꯃꯥ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯦꯛ ꯇꯧꯔꯒ ꯂꯥꯏꯕꯛ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯗ ꯑꯩ ꯊꯨꯒꯥꯏꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯁ꯭ꯋꯥꯏꯗ ꯅꯇꯥ ꯇꯧꯔꯅꯣ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯂꯕꯅꯦ ꯑꯩꯁꯦ ꯅꯪꯗ ꯍꯤꯡꯂꯅꯣ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯅꯪꯗ ꯁꯤꯔꯒ ꯑꯩ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ ꯑꯩ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯈꯥꯝꯖꯤꯜꯂꯤ ꯌꯥꯔꯦꯕ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯆꯦꯁꯦ ꯃꯕꯨꯛꯅꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯂꯅꯤ ꯉꯥꯡꯂꯅꯨ ꯇꯣꯛꯑꯣ ꯀꯔꯝ ꯍꯥꯏꯅ ꯃꯁꯤꯗꯕꯨ ꯋꯥ ꯉꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯑꯃꯇ ꯏꯆꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯂꯝꯀꯦꯠꯄꯤ ꯑꯁꯤꯗ ꯂꯣꯏꯅ ꯇꯧꯍꯟꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕꯤꯗꯣ ꯂꯨꯍꯣꯡꯂꯣꯏ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯅꯕ ꯃꯥꯜꯂꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯕ ꯀꯅꯥꯅ ꯈꯪꯅꯣꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯅꯣ ꯍꯥꯏꯕ ꯂꯥꯏꯕ ꯇꯨꯀꯠꯆꯩꯗ ꯃꯑꯣꯡꯗ ꯀꯥꯏꯗꯤ ꯌꯥꯝꯅ ꯃꯥꯟꯗ꯭ꯔꯣ ꯏꯪꯖ ꯇꯞꯆꯕꯤꯒ ꯌꯥꯝ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯃꯩꯗ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯤꯔꯕ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤꯒ ꯐꯅ ꯑꯗꯨꯝ ꯆꯥꯅꯔꯤꯌꯦ ꯅꯨꯃꯤꯠ ꯂꯩꯒꯨꯝ ꯑꯑꯣꯟ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯕꯨ ꯃꯊꯟꯇ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯑꯣꯏꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯕꯣ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯕ ꯈꯪꯕꯅꯣꯗ
ꯃꯥꯅ ꯏꯀꯥꯏꯕ ꯈꯪꯂꯒꯕꯨ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯒꯗ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯉꯝꯂꯕ ꯃꯤ ꯌꯥꯝꯅ ꯂꯩꯀꯣ, ꯂꯩ꯫ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯨꯍꯣꯡꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯍꯟꯗꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣꯏꯔꯝ ꯇꯥꯏ, ꯍꯟꯗꯛꯃꯨꯛꯀ ꯆꯦꯜꯂꯕꯗꯤ 3ꯂꯛ ꯁꯨꯗꯣꯏꯅꯤꯅꯦ꯫ ꯐꯖꯔꯅꯤ ꯑꯗꯨꯗꯩꯗꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤꯀꯣ, ꯀꯨꯝꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯤ, ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯉꯥꯡꯅꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯀꯩꯁꯨ ꯂꯩꯇꯕꯗꯤ ꯍꯦꯛ ꯆꯣꯞꯄ, ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯃꯄꯥꯜ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ꯫ ꯃꯍꯥ ꯐꯠꯇꯕ ꯅꯨꯄꯤꯅꯤꯀꯣ ꯃꯗꯣ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯂꯤꯕ ꯏꯀꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯐꯅ ꯏꯀꯥꯏꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯥꯒꯨꯝꯕꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯍꯧꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯍꯥꯛ ꯃꯁꯛ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ꯫ ꯑꯗꯨꯕꯨ ꯃꯤꯡꯆꯠ ꯑꯃꯗꯤ ꯂꯩꯈ꯭ꯔꯦꯗꯅ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦꯗꯅ꯫ ꯂꯩꯃꯍꯜ ꯇꯔꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯛꯏ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯑꯗꯨꯕꯨ ꯋꯥꯔꯗ꯫ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯀꯩꯗꯧꯔꯒꯦ? ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯔꯝꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ 100ꯒꯤ ꯃꯄꯨꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯌꯥꯝꯅ ꯐꯩ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ꯫ ꯀꯔꯤ ꯇꯧꯕꯒꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯂꯨꯅꯤ ꯍꯧꯖꯤꯛꯄꯣ? ꯅꯪꯅꯗꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ꯫ ꯍꯩꯃ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯣ? ꯍꯣ, ꯅꯆꯥꯅꯨꯄꯥꯅꯅꯦ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗꯕꯨ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯌꯨꯝꯁꯤ ꯂꯩꯍꯟꯕ ꯄꯥꯝꯂꯤꯕ꯭ꯔꯣ? ꯉꯝꯖꯔꯣꯏ꯫ ꯃꯄꯣꯛ 3ꯂꯛꯇꯁꯨ ꯑꯗꯨꯝꯅ ꯇꯧꯕ ꯀꯥꯏꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯣꯏ ꯑꯩ꯫ ꯀꯗꯥꯏ ꯅꯆꯥꯅꯨꯄꯥꯗꯤ? ꯅꯆꯥꯅꯨꯄꯥ ꯂꯩꯕ꯭ꯔꯥ? ꯑꯩ ꯑꯃꯨꯛꯇ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯌꯦ꯫ ꯃꯁꯤꯃꯁꯨꯅꯦ ꯃꯁꯤ ꯈꯨꯗꯤꯡꯗ ꯍꯦꯛ ꯎꯡꯂꯤꯌꯦ꯫ ꯑꯩꯅ ꯎꯡꯒꯅꯨ, ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯗꯅ ꯍꯟꯖꯤꯟꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯗꯦꯕ ꯃꯥ ꯑꯃꯁꯨ꯫ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯅꯤ? ꯍꯦꯔꯥ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯍꯦꯛꯇ ꯊꯧꯒꯠꯂꯛꯄ꯫ ꯈꯟꯕ ꯌꯥꯗꯦ, ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯨꯝꯕꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯏꯃꯨꯡ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯗꯒꯤ ꯄꯟꯈ꯭ꯔꯔꯣꯏ ꯑꯩ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯄꯜꯂꯛꯂꯅꯨ꯫ ꯁꯦ, ꯃꯥꯡꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯠꯅꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯦ, ꯋꯥ ꯑꯣꯏꯅ ꯈꯟꯅꯁꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯄꯜꯂꯔꯣꯏꯒꯦ꯫ ꯍꯣ, ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ꯫ ꯐꯔꯦ, ꯑꯩꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯉꯧꯕ ꯐꯤꯔꯣꯜ ꯈꯔꯗꯣ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯒꯦ꯫ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯃꯤꯠ ꯂꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯗꯨꯃꯗꯤ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛ ꯐꯪꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯅ ꯍꯥꯏ, ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯝ ꯊꯝꯈꯤꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯂꯨꯍꯣꯡꯅꯕ ꯋꯥꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯥꯕ? ꯏꯆꯦ, ꯇꯥꯟꯅꯔꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯕꯣꯛꯂꯩ, ꯈꯔ ꯊꯨꯅ ꯃꯥꯕꯨ ꯂꯨꯍꯣꯡꯈꯤꯅꯕ ꯇꯧꯀꯣ꯫ ꯃꯥꯅ ꯁꯤꯗ ꯀꯨꯏꯅ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ꯫ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯕ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅꯁꯨ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯁꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯔꯝꯒꯅꯤ꯫ ꯏꯆꯦ, ꯇꯥꯕ ꯍꯥꯏꯕꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯥꯏ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅꯤꯗꯣ, ꯋꯥꯈꯜ ꯇꯥꯎ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯁꯤꯗꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯨꯅ ꯑꯃꯨꯛꯇ ꯂꯨꯍꯣꯡꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯅ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯋꯥꯐꯝꯁꯦ ꯏꯆꯥꯅꯨꯄꯤꯒꯁꯨ ꯑꯝꯇ ꯇꯥꯟꯅꯒꯦ꯫ ꯍꯩꯃ, ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯒ ꯇꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯃꯇꯝꯗꯨ ꯂꯦꯞꯂꯒ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ꯫ ꯑꯩ ꯈꯪꯖꯩ ꯏꯆꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯏ꯫ ꯀꯕꯣꯛꯂꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯌꯦꯡꯉꯣꯏ, ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯂꯨꯍꯣꯡꯅꯕ ꯋꯥ ꯈꯟꯅꯁꯤ, ꯃꯇꯝ ꯂꯦꯞꯂꯁꯤ ꯍꯥꯏꯗꯅ꯫ ꯅꯨꯃꯤꯠꯂꯩ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛꯀ, ꯍꯩꯃ, ꯀꯔꯤꯅꯣ ꯈꯨꯝꯗ꯭ꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯃꯈꯣꯏꯔꯣꯝꯒꯤ ꯑꯍꯜꯗꯣ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯈꯣꯕ ꯅꯪꯅ꯫ ꯃꯁꯤꯗ ꯅꯨꯃꯤꯠꯂꯩꯅ, ꯀꯩꯒꯤꯅꯣ ꯏꯃꯥ? ꯍꯩꯃ, ꯀꯩꯒꯤꯅꯣꯕꯨ ꯀꯩꯅꯣ? ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯗꯧꯔꯤꯕꯅꯤ, ꯑꯃꯨꯛꯇ ꯄꯥꯎ ꯍꯥꯏꯈꯣꯀꯣ꯫ ꯏꯃꯥ, ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯃꯁꯤꯗ ꯏꯉꯛ ꯉꯛꯅ, ꯀꯔꯤꯑꯕ? ꯏꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯍꯩ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯕ? ꯑꯃꯨꯛ ꯁꯥꯎꯅꯔꯤꯕ꯭ꯔꯣ? ꯑꯩ ꯈꯪꯗꯦ ꯏꯃꯥ,
ꯈꯪꯗꯦꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯐꯥꯒꯤꯔꯣ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯅꯦ ꯅꯪꯕꯨ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯧꯈꯤꯁꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤ ꯅꯪꯅꯦ ꯅꯃꯥꯏꯕꯨ ꯀꯣꯛ ꯁꯥꯟꯕ ꯊꯕꯛ ꯌꯥꯝ ꯇꯧꯅꯨꯀꯣ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯀꯥꯏꯅ ꯀꯨꯏꯔꯦ ꯐꯥꯎꯅꯗꯕ ꯏꯃꯥ ꯃꯥꯅꯁꯨ ꯐꯥꯎꯔꯛꯇꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯉꯔꯥꯡꯇꯁꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯄꯥ ꯎꯅꯕꯅꯦꯅ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯀꯥꯏꯅ ꯅꯪ ꯀꯣ ꯅꯨꯃꯤꯠ ꯂꯩꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯅꯆꯥꯏꯅ ꯅꯍꯥꯟꯒꯤ ꯋꯥꯐꯝꯁꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯏꯃꯥꯗ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯀꯔꯤ ꯋꯥ ꯀꯔꯝꯕ ꯋꯥ ꯏꯃꯥ ꯅꯆꯥꯏꯅ ꯎꯅꯕ ꯆꯠꯄ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯅꯠꯇꯦ ꯋꯥꯡꯊꯣꯏ ꯅꯠꯇꯦ ꯋꯥꯡꯊꯣꯏ ꯅꯠꯇꯕ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯏꯃꯥ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯏꯃꯥ ꯋꯥꯡꯊꯣꯏꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯕꯨꯁꯨ ꯈꯟꯗ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯕꯣꯛ ꯂꯩ ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯂꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯃꯥ ꯋꯥꯐꯝ ꯑꯁꯤ ꯅꯁꯥꯕꯨ ꯏꯆꯤꯜ ꯑꯁꯤꯅ ꯏꯃꯥꯗ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯁꯤꯒꯦ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯥꯏꯌꯨ ꯀꯅꯥꯒ ꯎꯅꯕ ꯀꯅꯥꯒ ꯆꯠꯄ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯒ ꯀꯅꯥꯒ ꯈꯪꯅꯒꯦ ꯏꯃꯥ ꯅꯆꯥꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯂꯝꯀꯦꯠꯄꯤꯌꯥ ꯅꯪ ꯌꯥꯝꯅ ꯇꯧꯔꯦꯅꯦ ꯀꯌꯥꯗꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯒ ꯃꯁꯤ ꯌꯨꯝꯅꯤ ꯃꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯜꯂꯕ꯭ꯔꯣ ꯅꯃꯥꯏꯒꯤ ꯏꯖꯠ ꯃꯆꯦꯠ ꯑꯃꯠꯇ ꯅꯪ ꯌꯦꯡꯗꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯃꯁꯤ ꯅꯆꯥꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯃꯗꯨꯕꯨ ꯍꯦꯛꯇ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝꯂ ꯍꯥꯏꯕ ꯍꯣ ꯃꯤꯗꯨꯅ ꯅꯆꯥꯏꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯅꯆꯥꯏꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯤꯡꯗ꯭ꯔꯦ ꯃꯁꯤꯗꯕꯨ ꯅꯆꯥꯏꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯁꯦ ꯅꯨꯄꯥꯗꯨꯗ ꯆꯦꯜꯂꯨꯔꯕꯅꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯕꯁꯤꯗ ꯃꯈꯣꯡꯗ ꯇꯨꯔꯨꯁꯨ ꯍꯥꯏꯔꯤꯔꯣ ꯌꯥꯝ ꯊꯨꯅꯅꯦ ꯅꯨꯄꯥꯗꯨꯗ ꯄꯥꯎ ꯄꯤꯀꯣ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯣ ꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯈꯟꯅꯅꯕ ꯊꯥꯔꯛꯑꯣ ꯍꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯠ ꯂꯩꯅ ꯍꯥꯏꯖꯩ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯄꯥꯎ ꯆꯦꯟꯈꯣꯏ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯃꯍꯥꯛꯅꯗꯤ ꯍꯥꯏꯔꯛꯇ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯣꯟꯖꯗꯣꯏꯅꯣ ꯑꯩ ꯍꯥꯏꯔꯣꯏ ꯀꯕꯣꯛꯂꯩ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯜꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯍꯦꯛ ꯍꯨꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯗꯕꯒꯨm ꯇꯧ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯋꯥꯏ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯔꯪ ꯉꯪꯏ ꯅꯪ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯈꯤꯗꯣꯏꯅꯣ ꯑꯩ ꯍꯥꯏꯗꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯅ ꯄꯥꯎ ꯍꯥꯏꯈꯣꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯅꯪ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯅꯨ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔో ꯐꯨꯕ ꯉꯝꯂꯣꯏꯅ ꯈꯜꯂꯤꯔꯕ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯀꯕꯣꯛꯂꯩ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯎꯪꯈꯠꯅꯩ ꯅꯣꯡꯃ ꯑꯃꯗꯤ ꯃꯝꯁꯤꯡꯈ꯭ꯔ ꯃꯇꯨꯡ ꯀꯥꯏꯅ ꯊꯪꯉꯗꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯅꯨꯃꯤꯠ ꯂꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯇꯛꯇ ꯃꯍꯥꯛ ꯑꯔꯣꯏꯕꯤꯗ ꯃꯊꯥ ꯁꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯉꯁꯤꯗꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤꯅꯦ ꯈꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯉꯁꯥꯏꯅ ꯈꯪꯗꯦꯅ ꯍꯥꯏꯈ꯭ꯔꯕꯗꯨꯕꯨ ꯁꯨꯝ ꯍꯪ ꯂꯩꯌꯦꯕ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ ꯃꯍꯥꯛ ꯑꯩꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯃꯟ ꯍꯥꯏꯕꯗꯣ ꯁꯒꯣꯜꯅꯗꯨꯅ ꯍꯤꯡꯕ ꯇꯥꯔꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯗꯣ ꯇꯧꯔꯝꯗꯣ ꯀꯔꯤꯅꯣ ꯑꯃ ꯑꯣꯏꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯐꯖꯅ ꯐꯨꯔꯒ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥ ꯆꯦꯜꯂꯝꯁꯅꯨ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯏꯟꯊꯣꯛꯀꯗꯕꯅꯤ ꯏꯃꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯃ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯂꯩ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯑꯍꯤꯡ ꯇꯨꯝꯗ ꯃꯈꯩ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕꯅꯤ ꯈꯜꯂꯨꯔꯒ ꯉꯥꯏꯍꯥꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯏꯆꯦꯅ ꯉꯔꯥꯡ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯃꯥ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤꯅꯦ ꯅꯆꯦꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯆꯪ ꯆꯪꯍꯜꯂꯣꯏ ꯍꯣꯔꯦꯟ ꯃꯥꯕꯨ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯃꯥꯡꯒꯣꯜ ꯐꯥꯎ ꯀꯥꯍꯜꯂꯣꯏ ꯁꯨꯃꯥꯡꯗꯒꯤ ꯃꯥꯕꯨꯅꯦ ꯑꯩꯅ ꯇꯥꯟꯈꯤꯅꯤ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯎꯁꯤꯠꯇꯕ ꯃꯥꯅ ꯑꯩꯕꯨ ꯀꯤꯗꯦꯕ ꯑꯩ ꯇꯧꯒꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯄꯥꯎ ꯑꯃ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯇꯦ
ꯃꯇꯝ ꯁꯣ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦꯃꯤ ꯂꯥꯛꯑꯔꯣꯏ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯊꯤꯅ ꯉꯥꯡꯈꯤꯗꯣꯏꯅꯤ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯤꯗ ꯏꯆꯦꯅꯒ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯅꯨ ꯀꯥꯏꯅ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯤꯅꯤ ꯂꯥꯛꯂꯅꯣ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯕꯤꯔꯅꯨ ꯃꯥ ꯄꯣꯛꯂꯨꯕꯗꯒꯤ ꯑꯩ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯦ ꯁꯤꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯃꯛ ꯅꯨꯃꯤꯠꯁꯤꯗ ꯃꯈꯣꯏ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯁꯥꯎꯕꯗꯤ ꯁꯥꯎꯔꯤ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ ꯂꯩꯀꯥꯏꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯅꯨꯃꯤꯠ ꯂꯩ ꯍꯥꯏꯕꯤꯗꯨꯗꯤ ꯌꯥꯝ ꯉꯝꯃꯦ ꯑꯃꯨꯛꯀꯁꯨ ꯆꯦꯜꯂꯦꯌꯦ ꯍꯟꯗꯛꯀꯗꯤ ꯀꯌꯥꯔꯛ ꯁꯨꯔꯦ ꯑꯣ 3ꯂꯛ ꯁꯨꯔꯦ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤ ꯑꯁ ꯇꯁꯦꯡꯅ ꯑꯩ ꯇꯨꯀꯠꯆꯩꯗ 3ꯂꯛ ꯆꯦꯜꯂꯨꯔꯕꯤ ꯐꯖꯔꯦ ꯃꯤꯡꯊꯣꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦꯕ ꯃꯃꯥꯏꯗꯨꯗ 3ꯂꯛ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯅ ꯍꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯤ ꯂꯣꯏꯅ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯕꯨ ꯀꯔꯤꯗ ꯂꯦꯝꯖꯔꯤꯒꯦꯕ ꯍꯦꯃꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯦꯃꯟꯈ꯭ꯔꯦ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯁꯤꯅꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯄꯨ ꯃꯌꯦꯡ ꯇꯥꯍꯜꯂꯤꯕꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯐꯒꯗꯧꯕꯅꯤ ꯍꯥꯠꯂꯐꯥꯎ ꯄꯦꯜꯂꯣꯏꯍꯦ ꯍꯣꯏꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯃꯤꯠ ꯂꯩꯕꯨ 3ꯂꯛ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯀꯕꯣꯛꯂꯩꯁꯨ ꯇꯥꯔꯦ ꯃꯊꯃꯣꯏ ꯆꯥꯛꯏ ꯃꯍꯥꯛ ꯀꯞꯄꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩ ꯃꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯍꯥꯛ ꯀꯞꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯡꯊꯣꯜ ꯑꯃ ꯅꯨꯃꯤꯠ ꯂꯩꯅ ꯐꯪꯂꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯛꯃꯜꯂꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯈꯛ ꯊꯣꯛꯂꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯅ ꯉꯜꯂꯤ ꯑꯌꯨꯛꯇꯣ ꯌꯥꯍꯧ ꯉꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯗꯨꯅ ꯇꯥꯎꯔꯒ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯤ ꯄꯥꯈꯠꯅ ꯂꯥꯎꯏ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯏ ꯄꯥꯎ ꯑꯁꯤ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯃꯤꯠ ꯂꯩꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯂꯧꯈꯠꯇꯨꯅ ꯀꯪꯐꯥꯜꯗ ꯊꯝꯂꯤ ꯀꯕꯣꯛꯂꯩꯁꯨ ꯋꯥꯐꯝ ꯑꯁꯤꯃ ꯇꯥꯕꯗ ꯆꯦꯜꯂꯛꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨ ꯃꯍꯥꯛ ꯀꯞꯇꯦ ꯃꯁꯥꯕꯨ ꯀꯣꯟꯗꯦ ꯃꯁꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯕꯗꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯧꯕꯒꯤ ꯃꯌꯥꯏꯅ ꯀꯞꯇꯦ ꯂꯥꯎꯗꯦ ꯅꯨꯃꯤꯠ ꯂꯩꯕꯨ ꯀꯔꯝꯅ ꯑꯁꯨꯝꯅ ꯁꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏ ꯃꯍꯥꯛ ꯃꯊꯟꯇꯅ ꯈꯪꯒꯅꯤ ꯑꯁꯦꯡꯕꯅꯤ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛ ꯅꯨꯄꯥ 3ꯗ 3ꯂꯛ ꯆꯦꯜꯂꯨꯔꯤ ꯑꯀꯣꯟꯕꯒꯤ ꯀꯣꯟꯅꯊꯪꯗ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯑꯁꯤ ꯌꯧꯅ ꯇꯨꯀꯠꯆꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯄ ꯍꯤꯡꯅꯤꯡꯂꯛꯇꯕꯗꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯆꯣꯡꯊꯗꯨꯅ ꯃꯊꯟꯇ ꯁꯤꯖꯕꯅꯤ 3ꯂꯛ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ